पाव मणिपुरी लोल बुंगाक सेंदुना मणिपुर की सक्तम कनबियो हाइनो खोलाव गलोइना MSF ना ह्यूमन चेन सेमदुना खोंजंग चंगसिनख्रे मणिपुर की मैतई ताबा मफम सिंगदा लमता की अहानब थांगज नुमित की सरोय खांगब पाक सन्ना पांगथोकनख्रे मणिपुर यावना इंडिया की स्टेट कुनगनिथोय अमदी यूनियन टेरिटरी सिंगदा SIR पांगथोकनबगीदमक पाइखटफम थोकपा थबक सिंग अथुबदा पाइखटननबा ECI ना खंगलख्रे मणिपुरी लोल अमदी मयेक असिबु चावखटननबा होटनबगी महुत्ता थैदोक थैजिन तौदुना लैरबदी मिलालना अकनब खोंजंग चंगसिलगनी हाइख्रे अमदी MU करप्शन केस का मरी लेनबा डॉक्यूमेंट सिंग मार्च अनि फावबगी मनुंगदा पिखलकनबा कोर्ट ना एनफोर्समेंट डायरेक्टरेट ता खंगनख्रे मयाम खुरुमजरी ISCOM मीडिया की प्राइम टाइम मणिपुरी न्यूज मियेंग ताबिरिबा ख्वाइ पुनमक पोइ पिंकी ओक्रमना तराम नोकचरी मरुइबा पाउसिंग संदोकना पिजरी इंटरनेशनल मदर लैंग्वेज डे 2026 की थौरमसिदा सरुक याबा ओइना महाइरोय सिंगना तमननबा लाइरिक सिंग मणिपुरी लोलदा फंगहल्लु अमदी मणिपुरी लोल बुंगाक सेंदुना मणिपुर की सक्तम कनबियो हाइबा खोलावगा लोइनना मणिपुरी स्टूडेंट्स फेडरेशन MSF की थौमी सिंग अमदी महाइरोय कयाना ngasi इम्फाल कॉलेज की गेट ममांगदा ह्यूमन चेन सेमदुना खोंजंग चंगसिनख्रे खोंजंग अदुदा लैंगा की थौदांग लोइसिंगना अथुबा मतमदा लोनगई अमदी लोलहौरोल पुथोकपियु मणिपुर लेंगाकना मुथखरबा मणिपुरी लोलदा तमलंबा महै तमफम संगसिंग अमुक हन्ना हिंगत हल्लु महाइरोय सिंगना तमननबा लाइरिक सिंग मणिपुरी लोलदा फंगहल्लु अमदी मणिपुरी लोल बुंगाक सेंदुना मणिपुर की सक्तम कनबियु हाइबा प्ले कार्ड सिंग सिजिनखिबगा लोइनना महाइरोय सिंगना अकनबा खोलाव कयासु लाउखी ngasi खोंजंग अदुदा सरुक याखिबा MSF की प्रेसिडेंट हिजम रोशन ना फोंदोखिबदा मणिपुर खुनाई गे यामना मरु ओइबा मणिपुरी लोल असि कॉन्स्टिट्यूशन असिगी निपान सुबा शेड्यूल दा चल्लबसु तपना मांगसिलकपगी फिबम अमा लाकली मरु ओइना मणिपुरी लोल हाइरिबा असि लमदम असिगी अककनबा फुरुप अमा खक्की नते मसी लमदम असिदा लेमिनरिबा फुरुप खुदिंगमक्किनि हाइबसि खंगमिनगदबनी लोइनना कुमजाली सिंग अमगा चमापन मरफुतरानी थोइगी कॉन्स्टिट्यूशनल अमेंडमेंट एक्ट की मखादा चनिख्रबसु फोंगना अमदी लोन पिरकपा साफु कयाना कुनगा माथोय सुबा चहिचा असिददी महै मसिंगी कांगलोंदा मणिपुरी लोल असि मुसिलकपा अमगुम तौरे हाइबसि MSF ना चिंगनादा बंगमदे हाइखी महाकना मखा तारदुना लमदम असिदा हौजिक मणिपुरी लोल की ओइरिबा फिबम असिदी यामना नैननिंगाई ओइबा मचाक अदु ओइरकली मणिपुरी लोल असि कदाय फावबा खुमांग चाक्सिनबगी हाइबसि कनागुमा अमतना लुमना लौनदबगुम लैरिबा असि तसेंगना लाइबक थिबा अमनी अदुबु मणिपुरी लोल हाइबसि मुत्खरगदी अइखुगी खुनाई असि चावखतपगी महुत्ता मनिंग हनबा खुनाई अमा हाइबदु ओइरकनी हाइबसि मियामना खंगमिनबा मथौ ताई मरम अदुना तुंगी मणिपुर अमगिदमक्ता लेपा लैतना MSF ना अचौबा थौदांग लौदुना मणिपुरी लोल चावखत हननबा हाइदुना मियामगा लोइनना खोंजंग कया चंगसिनदुना लाखिबनी मरु ओइना MSF ना मतम सांगना मणिपुरी लोलबु कन्ननबा हाइदुना तालगा लाखिबा डिमांड सिंग असि हौजिक लैरिबा लेंगाका मरी लैनरिबा अथॉरिटी सिंगना अथुबा मतमदा थबकता ओंथोक पिरकनबा हाइनसु महाकना अपील तौरकले आइगी नाइसिगी चावखल अबनी नत्रगा लोन सिबु एनो खाबा कोइ सक्तम असक ताकनबनी हाइबि वखलोन काउथोकगा लोन सिदा इबा लाइरिक मसिसु अकोइ खुदिमंनि काइरगा नाथैरगा थंबगुम अकोइ मियाम नरि बदुबो लोन सिबु गन्नबगी दमकता MSF ना अकोइगी मा मैरा पाइबि सिंग माइरोइ सिंगा पुल्लगा अकोइ मणिपुर लेंगाकता लाउ कया लाउदनु ngasisu लागी ngasisu थबक ओइना अथोकबिबा लैते अनथोरकनि हाइबगी अकोइ थाजाबसु पिरकबा लैते
Manipuri loan singa ako na kanjara kanda ako himinari ba puro kudi mag ngangari ba ling loin ko so ina season na liba loan na siya ako kudi magki loan amakak ni hana kanminara kanda ako tamnu lai kudi mag ako Manipuri loan na punan matau tar ko loan na si hena mapung farak na ba hena develop tawrak na ba second home oi ba school da Manipuri loan da ako'y dongan na subject singdugi Manipuri loan da hantugat amakanda mayroon na badula study to ako matamda para ko matamda hen na like to di magun takani hen na khangbasu hen gani haibisi May horol dagi pangthok tuna lakpa lamta thagi ahan bathang sanumita pangthok pa saroi khang bagi nat ki oiba thoram sing lamda masigi maitai sing na khundari ba laikai khudingda ngasi ayuk pangthok na khre saroi khang bagi thoram asi laikai ki ima ibel sing na amai bi single loina na yum dagi lai da kat na ba athen pot sing puduna laikai sing adugi lamlong ohum natraga mari phang ba mafamda saroi ngaroi singi machinjak sing thaduna chahi asigi oina mioi ba sing botin mu lai mu fataba sing dagi ngak thok tuna asi ana yaudana hingba ngamna bagi damakta saroi khang bagi thoram asi pangthokpani Nakalamaromda Universal Friendship Organization UFO na chahi lisang sitna lamtagi ahan bathang sanumit khudingi pangthoktuna lakpa haingangi ibudhau marjing khurumbagi thoram ngasi su khubam asida haunabi matung inna pangthokre thoram asida Manipur gi tongan ba mafamda leiriba UFO gi member kayana mafam adugi leiriba ibudhau marjing ibendau yaisana ima taret lamdam lamleima Chingsang lakpa ipatolen khomba amadi samadon ayang bana chingba laifam singda lamdam asibu nunga yaifabagi damakta thauni jakhi Nakalamaromda lamtagi saroi khangbagi maruiba mafam ama oiriba khurai ahongpung da leiriba asengba khuvamda laigi thoram pangthokpa yahanbiyo haina khurai ahongpung asibu senariba ahanthem irabot na phongdokre wafam asi ngasi lamtagi ahanba thangja numita pangthokpa saroi khangbagi thoramga mari leinana mahakna phongdokibani mahakna makha taraduna hai khurai ahongpungda leiriba laigi khubam asigi matangda matam kayagi mamangdagi chayetnaba kaya ama leiduna hauzik mafam asigi Matangda court ta case taunari adumakpu maitai singi chahi amagi manungda amuktang lakpa laigi thoram asi asengba khubam asida pangthoknana ba hotnabada miyoi kharana athingba piduna lambi gi matai amada laigi thoram pangthok anba haibasi maitai singi oina khwaidigi laibak thiba amani maitai singi asengba laigi khubam asida maning tamna lai khrumba yahandaba asina maram oiraga lamdam asida leiminariba furup singi marakta apunbagi pangal sagatpa ngamloi ngasi lamdam asida thokliba charangnaba kaya asi maitai singi asengba laifam len kaya asibu namthaduna thamnanaba asinasu achauba maram amani haiba yai ngasi khurai ahongpungda laigi thoram pangthoknanaba hotnabada masing yamlaba security force singna ngak senduna thamba asina Manipurda tangdu laitaba fibam ama purakpa ngamloi maram aduna Kuvamasiki matangda yetnaba laidok sing tholaktringaida Manipur lengak amadi mari leinaba authority singnasu ahenba mityang changbiduna leiriba chayetnaba asi loisinduna mateng pangbiu hairiba mafam asi lengakna historical monument archaeological site oinasu lauthokiba leikrabani hainasu makhatana phongdorakli mato sumna koina aikoigi oiba laifam si akoina khurumdaba matamda aikoigi oiba mioi fruk kanglo amagi laifamda maning tamna khurumba ngamdaba ina haibase leibak tugi kanglo fruk tugi yamna chawba maset tabagi may tangai phadaba ma lei masi lom nesar ne akoi kanglo fruk ki oiba laifamdu da akoina ningkha tamna lai khurumba phangdaba na haibase masi akoi kajo ngejo su apun bagi pangal sagat pangamoi manaba wakalon sagat pangamoi khudam haibabu ngasi lamdam sida akoina thengari base masi aikogi laifam gi oiba mafamda ningkha tamna lai khuramba phangdabado maduna maram oire haraga akoi manabagi wakalon sagat pangamdabani apun bagi pangal sagat pangamdabani adubo laibak thibadi akoi social gi oiriba aibo mioi basing sina masomda miyeng thambidaba political leaders sina laifam gi maru oibagi tangay basi mamutana khangdana administration akoi laiba wayan suli pai besing chana som miyang thamauda badagi ngasi
लेबासिगी ओइरिबा फिबम सी ओरंगनाबगी अचौबा फैक्टर अमनी हाइनसो अखोइना अइना थेंगनारपा अखोइ मैम थेंगनारपसिदगी अइना मियाम ममांगदा थमजरी Election Commission of India (ECI) na Manipur State yauna punna state amadi Union Territory kungani thoida Special Intensive Revision SIR pangthok na bagum paikhat pam thokpa thabak sing athuba matamda paikhat na ba pautak pirakre SIR asi state amadi Union Territory kungani thoi singda chayesigi April thada hauraba yai hairi SIR gi exercise sing hek loibaga hairiba state kungani thoi amadi Union Territory singi SIR tauba hauragani loiragani haina news agency PTI na report tauri ECI gi cherol asida palliba state amadi Union Territory sing adudi Andhra Pradesh Arunachal Pradesh Chandigarh Dadra and Nagar Haveli Daman and Diu Haryana Himachal Pradesh Jammu and Kashmir, Jharkhand, Karnataka, Ladakh, Maharashtra, Manipur, Meghalaya, Mizoram, Nagaland, Delhi, Odisha, Punjab, Sikkim, Tripura, Telangana, amadi Uttarakhand ni. Panbayabadi Bihar state ki oinadi SIR tauba loikre, hauzik state mapan amadi Union Territory ahumda SIR pangthokli aduga Assam state ki oina SIR tauba ki mahota special revision oina February ki tang tarada loisinba ngamkre hairi. Manipur Lenga ki Language Directorate na lamdamasi gi lol mayek asibu chawkhatnana ba hotnabagi mahutta thaidok thaijin tawduna makhata na adumak leirabadi akan ba khongjang changsin ba hauragani haina mitai irol iyek loina silol apun balup milal kanglaipa ki General Secretary Paunam Thaka bana phongdokre wafam asingasi milal na sinduna loop asigi office da pangthokiba kunga taruk shuba International Mother Language Day gi thoramda phongdokibani thoram aduda wasdep ki President Tharaksana Milalgi President Waikhom Gojen amadi Milalgi Advisor Sadokpam Tomba Mangangna Pampak Takta Famki Thauramgi Nungi Warol Piraduna Paunam Thaka Banahai Mahairoi Singi Tamnanaba Lyric Sing Asida Yauriba Lonyan Khandokpa Yauna Tongan ba Lolgi Chawkhat Thaurangi Damakta Language Directorate Asigi Makhada Lexicon Committee Kauba Ama Mihut kaya yauduna semki hairiba committee asi matam khara amuk lepluraba matungda mamang chahi gi February thada amuk nauna semlaba matungda ngasi chahi ama faraklaba faubada paikhattadaba thabak sing amata paikhattana leiri maram aduna directorate asigi director na chayol asigi manungda punna Paminanaba Sinbidrabadi, Akanba Khongjang Singh Changsinanaba Sem Sare, Directorate Amadi Lexicon Committee Asi Mathau Todana Leibagi Matangda Pau Faunabada Fan Leitabagini Hierarchy Adubu, Lol Mayek Chakhanaba Fan Asi Laingakta Leiriba Makoina. Tanagadoribra Natraga Milal na Tanagadra Haibagi Wahang Amalakli, Masida Sunatana Langak na Hosik Primary Oza Launana Batarang Tauribasida, Manipurigi Oza Susoidana Logada Banikari Gumba Laudrabadi, Kongjang Changsingani, Loina na Hosik Tongan ba Lup Kayana, Lolgi Matang Asida Changsilapagum, Tauri Masisu Milal na Lisang Sit na Lol Mayek Asibu, Chawkhanana Bachang Silapa Kongjang Asida Mateng Pang Silapani Haine Lowi Adum Oinamak, Masigumba Kaya Asi Directorate na. Matang matam chana laukhatgadaba thabak kaya laukhatabana maram oihalakpa phibam amani haina lawi pauche singda mitei mayekna chauna yauhanana bagi matang asidasu handaki lakliba chayol asigi manungda amju amadi EGM ga phaminana bathaurang leire hana lauthoki bagi matong inna signboard hoarding banner amadi engine panba gari singdasu mitei mayekna thana bagi thabaksu chayol asigi manungda Akanba mityeng changsinba hauragani haina makhata ki Amju editor kil amadi milalga koi lamdam sida local paper hai tare pauche puthoi ba jingje mayek se sauthoga matam gi kakhal sauthoga changjal phagi khongjai manung chana hauji ji chu akoi editor gil ge wari sada jaba lejare antak mapan da chalu buduna maram moikam da phamin habagi khudong sabdu kitang taptha bani takpire an hapta asgi manung dadi sungsoi sodana phamin nargani habagi thajab dumaga lakpiri ba media gi sinau sing da masimaga thamjage an lol gi matang da milana changjal ai ba international gi thakta naina rudra ga chu akoi gi lamdam sida ngasi khatang function pangthokpa department na function se pangthokpa khadana akoi lon chawkhatpa oiroi haibasini akoi khanjari se department na puchen siengna Miyangi damak thabak torpa matamda aikoi asiang ba lol se safal kani haibachima ngasi lakpiri bisinau singji amdi media gi sinau singta thamjage ana athuba matamda language department na
ngasi akoina thamjariba wakalol si khangna thabak tawbiraktargadi koi department da sungsoi soidana akan ba khungjang changsalani habesi maga thamjaraga loina na akoi hataki hapta si manungda koina lauthuki be matungina gari number thaba signboard ta mayek ahum thupgi ani chahon bagi khungjang ji hataki laiba hapta si manungda ki ju sungsoi soidana changsalagani amadi masidaisa milana changsalakpa matamda lamdam sigi miyamna chu mateng pangbiu amadi sogatpiu haiba wakalolche thamjaraga matangdai. Special Just Prevention of Money Laundering Act PMLA Imphal Eastna Enforcement Directorate ED da agency asina Manipur University corruption case ka mari leinaba pikhat khiba charge sheet ka mari leinaba documents sing court asida chahi asigi March ani fawbagi manungda court asida pikhalaknaba direction pikre hiram asiga mari leinana ED na inkum jali singani ga supna tarani panda university asigi international guest house da thamnabagi damakta furniture leibagi tender kanglon gi wangmada pangthoki haireduna case ama register tawki kanglon gi wangmada tender tawkhraba matungda furniture leibagi thabak sing asi inkum jali sing ani ga tarani thoidagi lising ani ga tara taruk fawbagi manungda chathakibani case asiga mari leinana ED na court asida chatliba chahi kum jali sing ani ga supna kun ga taruk ki January gi tang manga da charge sheet file tawrakhi ED की investigation asi case asiga mari lenana CBI की anti corruption branch Imphal na Manipur University की हाने की vice chancellor HNK Sharma yauna official sing amadi contractor Laurembam Rameshwar की मथक्ता criminal conspiracy ga loinana MU की cell lana sizina thoki haina FIR register tawraba matungda chatharakiba investigation ni enforcement directorate na makhatana chathakiba investigation aduda Manipur University ga mari leinaba official singna Laurembam Enterprises koba firm amada tender gi procedure sing kanglon kaina pikhibani masina maram oiraga university asigi official singna contractor asiga lautuna duna university asigi lupa lakh Humbudra mari lising amaga chamapan humbudra ka nipan lana logthoki haina maral siri case asida kairao assembly constituency ki MLA su oiriba kiamgai mamang lekai da leiba Laurembam Enterprises ki proprietor Laurembam Rameshwar Maitai kongba uche kondagi konsam Jiban Kumar Naudam Bazar kaithel macha lekai dagi Khetri Mayum Basanta Singjamai Wangma Khetri lekai Mongkhang lambi dagi nongmai kapam Tajendro amadi porompat soibam laikai dagi Khetri Mayum Rustam Kumar Chennai hairi case asiga mari leinana court asida chathakiba proceeding ga mari leinaba documents sing pikhatkhi makhata na court asina ED da mari leinaba documents sing March anida court asida pikhalaknaba amadi ED amasung accused singi counsel sing su court ta karaknaba pautak pikhi Chief Minister Yumnam Khemchan Singh ngarang numidang Manipur gi Governor Ajay Kumar Bhalaga Imphal gi Lok Bhavan da unaduna cabinet expansion gi matangda wari sanakre hairi official gi oiba pau gi matung inna Governor Ajay Kumar Bhala amadi CM Khemchan makhoi ani unakhiba aduda Manipur gi chakhat thorang amadi miyam gi yaifanaba gi thabak sing paikhatpa gi matangda su khanaki hairi ngarang numidang Governor amadi Chief Minister na sanakhiba wari sing gi manung channa Manipur da anauba lengak amala khraba matung da Housing Cabinet Minister Shuna Haptana Leiriba Amadi Portfolio Sing Yentoktana Leiriba Sigi Matangda Khanaraduna Athuba Matamda Watliba Cabinet Minister Haptuna Portfolio Sing Yentokna Basu Khangan Ki Hairi Pawasina Makhatara Duna Hai Chief Minister Yumnam Khemchan Nongmanini Sigi Manungda New Delhi da Chatuna Prime Minister Narendra Modi amadi Home Minister Amit Shah yauna BJP Central Leader Sing unaduna Cabinet Expansion taunanaba amadi Portfolio Sing yenthokna bagi matangda wa tanaraba yai hairi Chief Minister gi New Delhi khongchat asida Naga Furup ki luchingba Deputy Chief Minister Losi Dikho amadi Kuki Furup ki luchingbi Deputy Chief Minister Nemcha Kipkensu loinaraba yana leiri Chief Minister Y Khemchan Singh na luchingba Ministerial Team asina New Delhi dagi halaklaba matungda hanagumna Lairiba Minister Tariat ki Bird Singh mensinduna February kungu humdoida makhogi portfolio sing yenthokla ba yai haina official ki source asina phongdokli panba yai Yumnam Khemchan na Manipur gi Chief Minister oina tha sigi marida wasak lokhiba amadi Mau Assembly constituency gi Losi Dikho amadi Kangpokpi Assembly constituency gi Nemcha Kipken na Deputy Chief Minister oina amadi Govindas Konthauja amadi Khuraizam Loken ani na Cabinet Minister oina wasak lokraba matungda Housing State Government asigi oina Minister Tarani thoi leigada bada Minister Tarit ki fam hangduna leiri
Thanlon Assembly Constituency ki sitting BJP MLA Oiramba Vungzangin Baltena Delhi ki Gurugram da Laiba Madanta Hospital da February kun amadi kun ga mathoi gi lona ba hing nongyai matung pung tarani thoi ga minute tara mapan ta pa matamda leikhidre haiba official oina confirm oikre mahak manipur gi oina kuki amadi maitei gi marakta kumjali singani ga supna kun ga humdoi gi me gi ahum dagi hawraki ba ethnic violence ki manung channa chahi adumaki me marida rims road ta miyam gi attack amada tamthina soktuna matam sangna laikan naduna lakhiba luchingba amani Vungzangin Balte da Chathakiba attack atuda mahaki driver su victim oiki tamthina soklaba MLA Vungzangin Balte Delhi da matam kuina layeng duna lairuraba matungda Churachandpur da amuk halaki adubu ikui dringai gi mamangda mahaki hakchang gi fibam lusilakpadagi advanced medical care gi damakta Imphal airport tagi air ambulance amada New Delhi gi damakta airlift tawduna Gurugram Madanta hospital da tha sikini pandagi layeng duna lakhibani MLA si laikhidre haibagi pawasi confirm oidringai da ngarang numidang wairam Prime Minister Narendra Modi na awaba phongdokhiba laikhi nakal amarom da Sada Hills Kangpokpi gi Kukizo community singi apunba body ama oiriba Committee on Tribal Unity Kotuna Thanlon Assembly Constituency ki sitting MLA oiramba Vungzagin Baltena Delhi gi Badanta Hospital da ngarang numidang wairam Laikhidabada thamoi sokna nungai taba phongdokpaga loinana laikhidrabagi imung manungi awabada saruk yarakli committee asigi information and publicity committee na thadorokpa cherol amada makha taraduna Vungzagin Balte miyam gi khanba mathona leiba minority tribes singi right sing kannanaba lepkhiba luchingba amani Vungzangin Balte gi thawai yaudaba hakchang Delhi dagi mahaki pokna fam lamdam Churachandpur da puraktuna aroiba mathong mangam pangthokpa numita total shutdown tawragani Supreme Court amadi investigating agency singna thodok aduda chenari basingi mathakta ain gi oiba laukhatpam thokpa thabak sing laukhatuna achumba wayel fangalu hairi Mathang chahida pangthokadoriba Manipur Legislative Assembly ki General Election kamangoinana Manipur gi miyam ga loinana Stop Corruption amadi Manipur Against Corruption haiba campaign ama lamdam asigi ching amadi tampaki mafam singda chathaba hauragani haina Indigenous Peoples Forum Manipur IPFM gi advisor asankasana phongdokre Transparency and Accountability in Implementation of Development Program in Manipur haiba hiramda Imphal gi North AOC da leba Classic Hotel da Indigenous Peoples Forum Manipur IPFM na sinduna pangthokiba nongmagi oiba miyamgi khana nainabagi thoram aduga mari lenana paumi singa unaba amada wafamasi mahakna phongdokhibani mahakna makha taraduna tongan ba lamdam asigi intellectual amadi scholar kayana saruk yaduna ngasi pangthokliba khana nainabagi mifam asi maru oina lamdam asida corruption tawbagi chang wangkhalakliba asi matau karamna muthatkani haiba adu akhang ahi singi wakhalon lauraba matungda anti corruption committee ama semduna Manipur da corruption tawriba sing asi khara oirabasu muthatpa ngamnabagi pandamda changsilakpa khongjang amani hairiba corruption asi Manipur dagi Muthat haudaba taragadi lamdam asigi miyamda hena awaba kaya ama mayoknaba henkalakani amadi furut maselgi marakta nungsinadaba amadi apunbagi saktamda akaiba oirakani maram aduna lamdam asidagi corruption asi maru fangna muthatlaba matamdata lamdam asida ingtapa amadi aikhoi masel punna chawkhatminaba haibadu oigani loinana corruption asi muthanana bahotnabada lairiba youth sing intellectual sing yauna social activist singa punna waret lawminaba haibasisu yamna mak mathau tarakli maram aduna IPFM na corruption asi maru fangna muthatnabagi damakta ngasidagi hauduna Manipur gi ching amadi tampaki tongan ba mafam singda awareness kaya pangthoktuna campaign chatharagani haiki corruption sigi kaino se yamna akhoi gi hojiki committee sina committee ama haibati akhoi district isularaba ma tawraga Manipur against corruption sida yawningba makhai se youth ahan khangde loina yawba madugi pamba makhai duna akhoi measurement di local ani aduga matam da akhoi lyric phongani press release tawgani aduga akhoi kriya tuan ba kanlup section leader jati aduga CSO kaino leader singdasu akhoi matham tanaraga
maramdi election se da corruption se normal si oina leirasu election matam da hena corruption se tobugum no edona ri chahi ama warning da akoina masigi prevention se measurement se law da ba ya da lawraga handaki laka da election da di je akoina campaign chathari ba sigma awareness program tori bisina people singa phap ta khradi madu da corruption di khara phawbudi thingba ngamni hoi 100% akoi ngamni habdi nate adubu 50 60 70% phawboda mase ngamba kanda di manipur ki tamakti praja ki tamakti kwadi aphabo ina duna election ki mama chahi ama warning esida akoina stop corruption habse aduga manipur against corruption se people putting voters putting ta masigi message se yaholaga manipur ki people sing se mikap ama thoklaga handak laka da election da di paisa karimat tingna corruption leita dana panthopang ngamni ngai haiwa ki movement Aina Thinkraba Lalolo People's Liberation Army PLA की political wing ओइरिबा Revolutionary People's Front RPF की president ओइना मनोहर मयुम ngauba ngarang wasak lokre haina loop asigi deputy secretary publicity Robin Khuman na khuyek piduna thadorakpa cherol amana fongdorakli Cherola sina makha taraduna hai ngauba loop asigi ahanba president Irengbam Chawren na ingkum jali singeni ga supna kungo humdoigi February gi tang tarada laikhidraba matungda loop asigi acting president oina thopuduna lakhibani Manohar Mayum ngaubana loop asigi presidency resume tawkhibaga loinana RPF na Manipur gi miyam amadi Western Southeast Asia Westia na pamliba thabak thauram sing amata oina punsinaduna loop asigi ideology singakna chatkani haina fongdokhi hairi RPF PLA na India dagi Manipur gi ning tamba fangnana bohona duna lakli ingkum jali singamaga chamapan nifumapan da khuyek pinakhiba merger agreement adubu reject tawraduna agreement adu chatnaba yaroi daba agreement amani amadi loop asina India gi mapangal leiraba force singna paliba colonial rule asigi mayokta lanthengna yelhau furup singi damakta maromdom Lengak Jabangamba Lengak Adu Hanzilakna ba honaduna lakli haina fongdokhi Lamdam asida thokiba irang na maram oiraga serauda laiba nungthong lairembi yauna kaubru lekha amadi laimaram waroi ningthau hairiba mafam singda UFO na chei ohumrom thaugal tauba Fanglakta Bahaibasi Laibak Thibani Haina Universal Friendship Organization UFO gi General Secretary S. Yohan Bana Fongdorakli Chahi Lisang Sitna Lamtagi Ahan Bathangsa Numita UFO na Sinduna Haingang da Laiba Ibuthau Marjing Thongnibagi Thoram Pangthoktuna Lakbagum ngasisu Khubam asida Pangthokiba Thoram aduga mari lenana wafam asi mahakna fongdokhibani mahakna makha taraduna organization asina haurokpadagi hauna Luching Purel RK Manisana ki pautak makhada lamdam asida lairiba laipung thongma panbu thongni jaduna iramdam asida ingtappa amadi chawkhatpa lamdam ama oinana ba khonabada natana maitra baki chatnabi fije chakcha amadi Chinjak Yelhen Singbu Yokhatuna Maitai Khunaibu Malemda Masak Taknana ba hainasu organization asina khotnaduna lagli hairiba chatnabi kaya asibu Kannana ba honarakpagi manung channa kumamagi ahanba lamta thangsa numit asida awang maikai ngakliba ibuthau marchingbu thongnibagi thoram asisu ama oiribani maru oina lamdam asida thokliba irang asina maram oiraga serauda laiba nungthang lairembi yauna kaubru leikhada laiba ipa kaubru gi khubam amadi leimaramda laiba waroi ningthaugi khubam hairiba mafamsing asida chahi ahumrom thaugal Tauba fanglakta bahaibasi yamna maglaibak thiba amani adubu maitai singna hairiba mafam sing asida changba ngamdrabasu maitai gi aruba laifam hairiba khubam sing asi kanagi shunate iramdam asigi ne haiba adu nongmadi soidana utkigani haiba wafam sing fongdokhi Awai sangu bude hekta karyani tanglu lai ta ba mo oidri na koi bhaben tanadri na awai samna kabule ka si da koi sai hudin khormam ba se hari ba jaga si di sang ba ya ba gi khudong cha bi si su udre ko ade mu serau da har se nung thong si su moi jaga wai lai pham ahum ni ko ni sang ba ya de se serau gi nung thong ido wang breng gi si de khormam ma ade koi gi laimram de le ba waroi ning thau waroi sing se sima ade gi awang rom da ha ta koi gi lai nu ko bu
कांगूगी खोरमबगी सिगा हारिबा थौरम अहुम जिमति अखोय संगबदि यादरे अदुबु संग यादबा से पेनदबदि मयाम लेखरे अदुबु हुजिकतदि मदुगी पेन मयाम फोंदोबदसु कानफमदि ओइदे अदुबु अखोय ससद्रगसु मखोयगी हारिबा नुमिसे अखोय पुनिंगन सिंजनजरकांदा अखोय ऑर्गनाइजेशनगी सांगलेनजिंगसिदा सांगलेनजिदा खोरमबै थौरमदि दुम पांथोकसैको जगादुमक्ता अखोयना चलुरगा पांथोकपदुदि खितंग खुदोंग चादबनिना हारिबा लाइफम अहुम जिमदि अखोय हुजिकतदि संगुबै खुदोंग चादबगी नुआइतबदि मखोय खुदुमक्ता फावे हौजिक सानबगी पाव थमजरे मणिपुर वेटरन क्रिकेट एसोसिएशन असिंदुना चलिबा था सिगी मरीदगी हौरगा लंगथपाल पब्लिक ग्राउंड दा चथरकलिबा 13 सुबा T20 मणिपुर वेटरन टूर्नामेंट की ngasi सानखिबा मैच अमदा साइक्लोन थांगमैबना RNEF मयांग इम्फाल बु रन 52 दा माइथिबा पीख्रे मैच असिदा साइक्लोन ना अहानबा इनिंग्स दा बैट पायरगा इनिंग्स की अपीबो ओवर कुन लोइबदा विकेट नि तरे तुरगा रन चामगा कुंथ्रानी थोइलौखी अनिशुबा इनिंग्स दा RNEF ना बैट पाइदुना ओवर तरा तरेत का बॉल अमदा विकेट लोइना तुरगा रन हुबुद्रा का तरेत खक लौरगा मैच असि माई पाखी मैच असि माई पाखरबा साइक्लोन की सानरोय जुगल किशोर ना प्लेयर ऑफ द मैच की मना लौखी टूर्नामेंट असिगी ngasi सानखिबा अतोपा मैच अमदा TCM DC थोंगजुबु SU सगोल पन्ना विकेट तरेत माइथिबा पीखी मैच असिदा TCM DC ना अहानबा इनिंग्स बैट पायरगा इनिंग्स की अपीबो ओवर कुन लोइबदा विकेट तरुक तुदुना रन चामगा तरा तरुक लौखी अनिशुबा इनिंग्स दा SU ना बैट पाइदुना इनिंग्स की ओवर तरा तरेत का बॉल अहुमदा विकेट अहुम तुरगा रन चामगा तरा तरेत लौदुना मैच असि माई पाखी मैच असि माई पाखरबा SU की सानरोय परमेश्वर ना प्लेयर ऑफ द मैच की मना लौखी मणिपुर क्रिकेट एसोसिएशन सिंधुना चथरखिबा मंगासुबा सुपर प्लेट की ngasi खुदैपन लंपाक तौथोंगदा सानखिबा फाइनल मैच दा MPSC मणिपुर पुलिस ना PCC मयाई कोइबिबु विकेट मंगादा माइथिबा पीदुना चैंपियन की ट्रॉफी लौख्रे मैच असिदा PCC मयाई कोइबिना अहानबा इनिंग्स दा बैट पायरगा इनिंग्स की ओवर कुंथ्रागा मंगा लोइबदा विकेट मंगा तुरगा रन चनीगा कुनगो हुमदोय खक लौखी अनिशुबा इनिंग्स दा MPSC ना बैट पायरगा ओवर कुंथ्रा हुमदोयगा बॉल अहुमदा विकेट मंगा तुरगा रन चनीगा कुनगा तरुक लौदुना मैच असि माई पाखी मैच असि माई पाखरबा MPSC की सानरोय जेल्सन ना प्लेयर ऑफ द मैच की ट्रॉफी लौखी S शंकर ना टूर्नामेंट असि हाईएस्ट विकेट टेकर अमदी मैन ऑफ द सीरीज की मना लौखी टूर्नामेंट असि हाईएस्ट रन स्कोरर ना TCMDC थोंगजुगी सानरोय L विवेकानंदना ताखी टूर्नामेंट असि फाइनल मैच पु माई पाकनब होनखिबा मैच ऑफिशियल सिंग लोइनना ग्राउंड स्टाफ अमदी वेन्यू मैनेजर दा मेमेंटो खुसिनदुना इकाई खुमनखी टूर्नामेंट असि लोइसनबगी थौरमदा मणिपुर क्रिकेट एसोसिएशन की वाइस प्रेसिडेंट B विश्वजीत सेक्रेटरी L गित रंजन ट्रेजरर CIs निशिकांता जॉइंट सेक्रेटरी मुजिबुर रहमान खुदैबन यूथ डेवलपमेंट क्लब की प्रेसिडेंट के राजन क्लब असि की सेक्रेटरी M अजोन अमदी लमसांग क्रिकेट क्लब की प्रेसिडेंट S नंदना अथोइबा मिथुंगलेन सिंह ओइना मेमेंटो ट्रॉफी लोइना मेडल सिंह खुसिनखी वॉलीबॉल फेडरेशन ऑफ इंडिया की मिटिंग मखादा वेस्ट बंगाल ना युम्बु ओइरगा पोलबादा चथाइबा था असिगी कुनगा मरीदगी हौरगा लाकलिबा मार्च अमा फाउबा पांगथोकदोरिबा 93 सुबा सब जूनियर नेशनल वॉलीबॉल चैंपियनशिप की मैच सिंह पांगथोकपदा अचौबा थौदांग लौरिबा रेफरी सिंगी मरक्ता मणिपुरदगी रोमेश संदमबु खलकले रोमेश संदम हौजिक ऑल मणिपुर वॉलीबॉल एसोसिएशन की असिस्टेंट सेक्रेटरी की थौपुबता नतना नेशनल की रेफरी अमसु ओइरिबनी रोमेश बु खलकपदा ऑल मणिपुर वॉलीबॉल एसोसिएशन ना हराउबा अमदी यफपाउजेल पिरकली लोइसिलकपदा मरोइबा पाव अमुखना थमजरी मणिपुरी लोल बु ngak senduna मणिपुर की सक्तम कनबियो हाइना खोलाउगा लोइनना MSF ना ह्यूमन चेन सेमदुना खोंजंग चंगसिनख्रे
मणिपुर की मैतै ताबा मफमसिंगदा लमतागी अहानबा थांगजा नुमित की सरोय खांगबा पाक सन्ना पांगथोकनख्रे मणिपुर यावना इंडिया के स्टेट कुनगनिथोय अमदी यूनियन टेरिटरी सिंगदा SIR पांगथोकनबगीदमक पाइखटपम थोकपा थबकसिंग अथुबदा पाइखटननबा ECI ना खंगनख्रे मणिपुरी लोल अमदी मयेक असिबु चाउखटननबा होटनबगी महुत्ता थैदोक थजिन तौदुना लैरबदी मिलालना अकनबा खोंजंग चंगसिलगनी हाइख्रे अमदी मणिपुर यूनिवर्सिटी की करप्शन केस का मरी लेनबा डॉक्यूमेंट सिंग मार्च की तांग अनि फाउबगी मनुंगदा पिखलकनबा कोर्टना एनफोर्समेंट डायरेक्टरेट खंगनख्रे ISCOM मीडिया की प्राइम टाइम मणिपुरी न्यूज मतंग स्वाइस लोइसिंजरे मणिपुर मदी मालेम की तोंगान तोंगान बा मफम सिंग द थोकलिबे इ पाउ सिंग की तमक ISCOM मीडिया बु मिट येंग तादुना लेबियु।